ꯅꯨꯄꯥꯗꯅ ꯊꯥꯛꯇꯨ ꯍꯥꯏꯔꯦ ꯅꯨꯄꯤꯗꯅ ꯐꯤꯉꯧ ꯆꯠꯄ ꯍꯥꯏꯅꯩꯁꯦ ꯈꯪꯉꯕ ꯁꯤ ꯌꯥꯝ ꯐꯠꯇꯕ ꯑꯅꯥꯕꯅꯤ ꯁꯤ ꯃꯥꯒꯤꯗꯣ ꯃꯍꯤꯗꯣ ꯊꯨꯡꯊꯔꯛꯑꯗꯤ ꯅꯝꯊꯤꯕꯅꯤ ꯐꯤꯉꯣꯟꯗ ꯆꯤꯡꯕꯅꯤ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣꯁꯦ ꯐꯨꯜ ꯅꯝꯕꯤꯔꯛꯑꯣ ꯑꯝꯇꯪ ꯐꯖꯅ ꯇꯥꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯗꯣ ꯄꯦꯔꯦꯂꯩꯒꯤ ꯃꯅꯥꯁꯦ ꯖꯦꯡꯒꯜꯍꯧꯁꯨꯅ ꯃꯃꯥ ꯁꯤ ꯄꯦꯔꯦꯂꯩ ꯃꯅꯥꯁꯦ ꯑꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯋꯥꯏꯖꯥꯠ ꯀꯣ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯍꯋꯥꯏꯖꯥꯠ ꯅꯝꯕ ꯍꯥꯏꯗꯤ ꯄꯥꯝꯕꯤꯗꯨꯒꯤ ꯃꯥꯒꯤ ꯃꯍꯩ ꯄꯥꯟꯕꯅꯦꯕ ꯃꯍꯩꯗꯨꯅꯦꯕ ꯑꯗꯣ ꯃꯍꯩꯗꯨꯅꯤ ꯑꯩꯈꯣꯏ ꯃꯃꯥꯅ ꯎꯞꯆꯔꯛꯏꯁꯦ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯗꯣ ꯍꯥꯏꯕꯤꯔꯣ ꯃꯌꯥꯝꯗ ꯑꯝꯇꯪ ꯃꯌꯥꯝꯅ ꯍꯥꯏꯁꯤꯅꯤ ꯑꯩꯈꯣꯏ ꯁꯤꯒꯗꯤ ꯄꯦꯔꯦꯂꯩ ꯍꯥꯏ ꯏꯝꯐꯥꯜ ꯂꯣꯝꯗꯗꯤ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏ ꯈꯪꯖꯗꯦ ꯑꯗꯨꯅ ꯑꯁꯤꯒꯤ ꯂꯝ ꯂꯝꯒꯤ ꯃꯤꯡꯁꯦ ꯃꯥꯟꯅꯗꯦ ꯂꯝ ꯂꯝꯗꯨꯒꯤ ꯃꯤꯡꯁꯦ ꯑꯃꯃꯝꯅꯤ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯅ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯈꯪꯗꯣꯔꯤꯃꯤ ꯆꯤꯡꯃꯤ ꯈꯪꯗꯦ ꯇꯝꯃꯤ ꯈꯪꯗꯦ ꯂꯣꯏꯅ ꯈꯪꯗꯣꯔꯤꯃꯤ ꯑꯁꯤ ꯄꯣꯠꯁꯤꯗꯤ ꯆꯔꯣꯡ ꯑꯩꯈꯣꯏꯒꯤ ꯃꯣꯛꯇꯣꯛ ꯁꯨꯃꯥꯏꯅ ꯄꯥꯟꯕꯅꯤ ꯄꯥꯝꯕꯤꯗꯣ ꯃꯥꯒꯤ ꯑꯁꯤ ꯃꯅꯥꯁꯤꯅ ꯍꯋꯥꯏꯖꯥꯔ ꯂꯣꯜꯂꯒ ꯅꯝꯃꯒꯁꯨ ꯌꯣꯟꯅꯩ ꯑꯩꯈꯣꯏ ꯀꯁꯥꯔꯗꯗꯤ ꯌꯣꯝꯅꯁꯨ ꯌꯣꯜꯂꯤ ꯑꯗꯨꯒꯤ ꯃꯍꯩꯗꯨꯗꯤ ꯂꯩꯇꯦ ꯊꯤꯕ ꯐꯪꯗꯦ ꯄꯥꯝꯕꯤ ꯃꯆꯥ ꯑꯃꯒ ꯍꯧꯔꯝꯃꯤꯁꯦ ꯄꯥꯝꯕꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯅꯤ ꯌꯦꯡꯍꯜꯂꯛꯏꯁꯦ ꯐꯖꯅ ꯁꯤ ꯁꯟꯗꯣꯛꯑ ꯌꯦꯡꯉꯨꯁꯦ ꯒꯧ 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 ꯂꯥꯎꯕꯅꯤ ꯀꯆꯨ ꯑꯗꯩ ꯉꯥꯄ꯭ꯔꯨꯝꯁꯨ ꯃꯀꯨ ꯈꯣꯛꯄ ꯌꯥꯕꯅꯤ ꯁꯤ ꯃꯅꯥꯁꯤ ꯄꯥꯏꯔꯒ ꯉꯥꯄ꯭ꯔꯨꯝ ꯃꯀꯨ ꯈꯣꯛꯄꯁꯨ ꯌꯥꯕꯅꯤꯁꯦ ꯑꯗꯣ ꯆꯥꯕ ꯊꯛꯄ ꯅꯤꯌꯣꯝꯗꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯆꯥꯕ ꯊꯛꯄ ꯅꯤꯌꯣꯝꯗꯗꯤ ꯑꯗꯨꯝ ꯁꯨꯒꯥꯏꯔꯒ ꯃꯥꯏ ꯃꯍꯤꯗꯣ ꯁꯨꯒꯥꯏꯔꯒ ꯆꯦꯡꯍꯤꯗ ꯊꯥꯗꯗꯅ ꯌꯨꯝꯒꯤ ꯆꯦꯡꯍꯤ ꯌꯨꯝꯒꯤ ꯆꯦꯡ ꯅꯨꯡꯗꯥꯡꯒꯤ ꯆꯦꯡꯍꯤꯗꯣ ꯂꯧꯔꯒ ꯅꯨꯡꯗꯥꯡ ꯑꯌꯨꯛꯁꯨ ꯑꯌꯨꯛ ꯅꯣꯡꯃꯗ 2ꯔꯛ 3ꯔꯛ ꯊꯛꯄ ꯈꯥꯂꯤ ꯄꯦꯠꯇ ꯑꯗꯒꯤ ꯀꯩꯅꯣ ꯆꯦꯡꯍꯤꯗꯣ ꯃꯤꯅꯤꯠ 10-15 ꯊꯝꯃꯒ ꯃꯍꯤꯗꯣ ꯃꯍꯤꯗꯣ ꯂꯧꯔꯅꯤꯅ ꯆꯦꯡꯍꯤꯗꯨꯒ ꯍꯥꯞꯆꯤꯜꯂꯒ ꯏꯟꯅꯁꯜꯂꯒ ꯃꯤꯅꯤꯠ 5-10 ꯊꯝꯃꯒ ꯊꯛꯇꯣꯏꯅꯦꯕ ꯌꯨꯝꯒꯤ ꯆꯦꯡꯍꯤ ꯐꯖꯅ ꯆꯨꯝꯊꯣꯛꯄꯤꯌꯨ ꯀꯩꯅꯣꯗ ꯆꯥꯛꯆꯨꯝꯗ ꯆꯥ ꯆꯨꯝꯅꯕꯗꯨꯒ ꯆꯨꯝꯊꯣꯛꯑꯒ ꯊꯛꯎ ꯅꯪ ꯅꯁꯥꯗꯣ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯊꯥ ꯅꯠꯇꯦ ꯆꯍꯤ ꯐꯥꯔꯛꯏꯔꯥ ꯊꯥ 4-5 ꯇꯥꯍꯧꯔꯛꯏꯔꯥ ꯀꯌꯥꯝ ꯀꯨꯏꯔꯕꯒꯤꯗꯤ ꯀꯨꯏꯅ ꯊꯛꯄ ꯇꯥꯏ ꯑꯗꯣ ꯈꯔ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯅꯁꯥꯅ ꯑꯗꯨꯝ ꯌꯦꯡꯉꯨ ꯍꯤसाꯕꯇꯣ ꯑꯩꯁꯦ ꯈꯤꯇꯪ ꯄꯥꯅ ꯂꯥꯛꯑꯕ ꯖꯥꯠꯂꯥ ꯅꯨꯃꯤꯠ 10 ꯀꯨꯟꯅꯤ ꯀꯟꯅ ꯍꯤसाꯕꯇꯣ ꯈꯪꯒꯗꯕꯅꯤ ꯅꯣꯏ ꯅꯁꯥꯅ ꯑꯉꯥꯡꯒꯤ ꯑꯉꯥꯡ ꯄꯤꯁꯛ ꯆꯍꯤ 4-5 ꯁꯨꯕ ꯑꯉꯥꯡꯗꯁꯨ ꯌꯥꯏ ꯐꯤꯉꯧ ꯆꯠꯄ ꯐꯤꯉꯧ ꯆꯠꯄꯁꯦ ꯅꯨꯄꯥꯗꯅ ꯊꯥꯛꯇꯨ ꯍꯥꯏꯔꯦ ꯅꯨꯄꯤꯗꯅ ꯐꯤꯉꯧ ꯆꯠꯄ ꯍꯥꯏꯅꯩꯁꯦ ꯈꯪꯉꯕ ꯁꯤ ꯌꯥꯝ ꯐꯠꯇꯕ ꯑꯅꯥꯕꯅꯤ ꯁꯤ ꯃꯥꯒꯤꯗꯣ ꯃꯍꯤꯗꯣ ꯊꯨꯡꯊꯔꯛꯑꯗꯤ ꯅꯝꯊꯤꯕꯅꯤ ꯐꯤꯉꯣꯟꯗ ꯆꯤꯡꯕꯅꯤ ꯑꯗꯣ ꯀꯣꯃꯦꯟꯗ ꯑꯃ ꯂꯥꯛꯑꯦ ꯀꯩꯅꯣ ꯃꯥꯏꯗꯣ ꯗꯥꯛꯇꯔ ꯖꯦꯡꯉꯁꯨ ꯐꯠꯇꯦ ꯍꯥꯏꯌꯦ ꯑꯗꯣ ꯀꯨꯏꯔꯝꯃꯅꯤ ꯑꯗꯣ ꯅꯣꯡꯃꯗ 3ꯔꯛ ꯃꯣꯏꯅ ꯈꯔ ꯀꯨꯏꯔꯗꯤ ꯅꯣꯡꯃꯗ 3ꯔꯛ ꯊꯝꯕ ꯅꯪ ꯐꯠꯇ꯭ꯔꯤꯐꯥꯎ ꯊꯛ ꯇꯥꯕ ꯌꯨꯝꯒꯤ ꯆꯦꯡꯍꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯆꯦꯡꯍꯤ ꯗꯨꯀꯥꯟꯒꯤ ꯆꯦꯡꯗꯤ ꯌꯥꯗꯦ ꯁꯨꯒꯥꯏꯔꯒ ꯍꯥꯞꯆꯜꯂꯨ ꯑꯗꯣ ꯑꯉꯥꯡꯗꯁꯨ ꯌꯥꯏꯑꯕ ꯑꯉꯥꯡꯗ ꯆꯍꯤ 2-3 ꯁꯨꯕ ꯆꯍꯤ 2 ꯁꯨꯕ ꯑꯉꯥꯡꯗꯁꯨ ꯐꯤꯉꯧ ꯆꯠꯄ ꯂꯩꯗꯅ ꯑꯗꯨꯅꯤ ꯍꯥꯏꯔꯤꯗꯣ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯄꯥꯕꯨꯡꯗꯣ ꯃꯁꯥ ꯉꯝꯗ꯭ꯔꯤꯅ ꯍꯧꯒꯠꯅ ꯆꯣꯛꯈꯔꯦ ꯃꯥ ꯀꯧꯔꯛꯇꯅꯗꯣꯀꯣ ꯑꯉꯥꯡꯗꯁꯨꯅꯦ ꯌꯥꯏꯑꯕ ꯑꯉꯥꯡ ꯆꯍꯤ 3-4ꯗ ꯐꯤꯉꯧ ꯆꯠꯄ ꯑꯩꯁꯨ ꯃꯃꯥꯅ ꯇꯥꯡꯅ ꯈꯪꯉꯦꯕ ꯑꯗꯣ ꯑꯉꯥꯡꯗ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯐꯤꯉꯧ ꯆꯠꯂꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯈꯪꯒꯅꯤ ꯍꯥꯏꯗꯤ ꯑꯉꯥꯡꯁꯦ ꯃꯌꯥꯡ ꯀꯪꯒꯅꯤꯕ ꯑꯗꯩ ꯈꯣꯡꯒ꯭ꯔꯥꯎꯗ ꯁꯦꯠꯂꯤꯕꯗꯣ ꯐꯤꯉꯧ ꯆꯠꯄ꯭ꯔꯥ ꯌꯦꯡꯉꯨ ꯅꯨꯄꯥꯗ ꯙꯥꯇꯨ ꯍꯥꯏꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯐꯤꯉꯧꯗꯨ ꯍꯥꯏ ꯌꯥꯗꯕꯅꯤ ꯙꯥꯇꯨ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯨꯅꯦꯕ ꯍꯥꯏꯁꯦ ꯃꯌꯥꯝꯀꯣ ꯑꯗꯣ ꯑꯩꯈꯣই ꯃꯃꯥꯁꯦ ꯊꯥꯏꯅꯒꯤ ꯃꯣꯏꯒꯤ ꯄꯨꯕꯣꯛꯇꯨꯅ ꯇꯥꯛꯄꯤꯔꯝꯕꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯃꯥ ꯂꯣꯏꯅ ꯈꯪꯉꯦꯕ ꯑꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯝꯇꯪ ꯅꯝꯃꯒ ꯃꯌꯥꯝꯗ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯇꯧꯈꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯁꯦꯝꯃꯒ ꯍꯥꯏꯗꯤ ꯄꯤꯊꯩꯑꯕ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯀꯥꯟꯅꯈꯔꯦ ꯃꯤ ꯌꯥꯝꯅ ꯂꯥꯏꯌꯦꯡꯈꯔꯦ ꯒꯨꯋꯥꯍꯥꯇꯤ ꯇ꯭ꯔꯤꯄꯨꯔꯥ ꯑꯒꯔꯇꯂꯥ ꯑꯩꯈꯣꯏ ꯀꯁꯥꯔꯗ ꯂꯩꯕ ꯄꯨꯝꯅꯃꯛ ꯍꯥꯏꯗꯤ ꯃꯥꯅ ꯂꯥꯏꯌꯦꯡꯗꯅ ꯐꯗꯅꯀꯣ ꯑꯗꯣ ꯃꯥ ꯍꯤꯗꯥꯛ ꯑꯃ ꯍꯥꯞꯆꯔꯝꯃꯦꯕ ꯍꯤꯗꯥꯛꯇꯣ ꯂꯣꯏꯈꯔꯦ ꯑꯗꯣ ꯍꯤꯗꯥꯛꯇꯣ ꯍꯧꯖꯤꯛ ꯈꯤꯇꯪꯕꯨꯗꯤ ꯂꯩ ꯁꯨꯝ ꯌꯨꯝꯒꯤ ꯀꯩꯀꯥ ꯑꯃ ꯀꯩꯅꯣ ꯇꯧꯖꯔꯛꯄ ꯈꯤꯇꯪ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯅꯦꯀꯣ ꯑꯗꯣ ꯍꯤꯗꯥꯛꯁꯦ ꯑꯗꯣ ꯇꯧꯔꯒ ꯃꯥꯒꯤ ꯃꯍꯩꯗꯣ 10-20ꯃꯨꯛ ꯇꯧꯕꯤꯌꯣꯕ ꯁꯨꯒꯥꯏꯔꯒ ꯆꯥꯆꯨꯝꯗ ꯍꯥꯞꯄꯒ ꯑꯗꯨꯒ ꯆꯥꯆꯨꯝ ꯆꯨꯝꯊꯣꯛꯑꯒ ꯒ꯭ꯂꯥꯁ ꯈꯥꯡꯉꯩꯃꯨꯛ ꯊꯛꯄꯤꯕ ꯐꯠꯇ꯭ꯔꯤꯐꯥꯎ ꯊꯛꯄꯤꯕ ꯅꯧꯅ ꯇꯧꯈꯠꯂꯛꯄꯗ ꯑꯣꯏꯔꯗꯤ ꯌꯥꯡꯅ ꯐꯕꯅꯤꯗꯣ ꯈꯔ ꯀꯨꯏꯅ ꯇꯧꯔꯗꯤꯅꯦ ꯑꯗꯣ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯏꯁꯥꯅ ꯆꯦꯛ ꯇꯧꯖ ꯇꯥꯕ ꯑꯩꯁꯦ ꯀꯥꯟꯅꯕ꯭ꯔꯥ ꯀꯥꯟꯅꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯣ ꯈꯤꯇꯪ ꯀꯥꯟꯅꯩ ꯍꯥꯏꯅ ꯊꯥꯗꯣꯛꯄꯤꯒꯅꯨꯗꯣ ꯐꯠꯇ꯭ꯔꯤꯐꯥꯎ ꯊꯛꯄ ꯇꯥꯕ ꯀꯨꯏꯅ ꯇꯧꯔꯒꯅ ꯁꯨꯝ ꯊꯥ 5-6 ꯑꯗꯒꯤ ꯂꯤꯛꯅ ꯇꯧꯔꯒ ꯊꯥ 1-2 ꯀꯟꯇꯤꯅ꯭ꯌꯨ ꯐꯖꯅ ꯊꯛꯄ ꯇꯥꯕ
ꯐꯖꯅꯅꯦ ꯇꯧꯔꯦ ꯑꯣ ꯃꯃꯥ ꯂꯥꯎꯗꯅ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯗꯣ ꯄꯥꯕꯨꯡꯅ ꯀꯧꯅ ꯆꯪꯈ꯭ꯔꯤꯕꯀꯣ ꯑꯗꯣ ꯃꯥ ꯍꯥꯏꯍꯟꯒꯦꯅ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯈꯪꯍꯟꯖꯔꯤꯁꯤꯅꯤ ꯑꯩꯅꯗꯣ ꯍꯥꯏꯔꯕꯅꯤ ꯐꯖꯅ ꯅꯪꯅ ꯇꯥ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯃꯥ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯗ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯔꯒ ꯂꯥꯛꯆꯒꯦ ꯂꯥꯛꯆꯒꯦ